Akasvani Imphal, Chitrabhanu Chitrabhanu na pau pazeri ahanbada maru eba pau. Rims talayang duna lerikhiba COVID-19 positive oiba anaba amasu ngasi ayuk anganbada leikidre. Raisa asiki hozi COVID-19 apunba masing lising ani chamri yangkhaini pani active case chanipan supna manga leiri amashung unlock 3 gi chanagadaba anoba guidelines sing kendra gi Griha Mantraloy na fongle. Rims talayang duna lerikhiba COVID-19 positive oiba anaba amasung asi ayuk anganbada leikidre. Masiga tharaga hausi fawada raisa asida COVID-19 positive oiba miyoi ani shire. Rims ki medical superintendent Professor C.H. Arun Kumana ngayaki mamangda Akasvani Imphal da hai leikidriba miyoi asi chahi nifuguni pansure mahakle makhongdagi ni. Hauki June Nipanda sore honbada nungairaktabadagi Rims talayang naba lakibani. Makatana Rims ki nephrology department ta chronic kidney disease amasung lungs infection ga mari lenena laying jathaduna lakpani. Mahang na hai anaba asi July gi tang kuntarukta COVID-19 positive oiba thengnaki. Maangasi ayuk anganbada pung ani makhairom taba matamda lekhidabani COVID-19 positive oizarabasu mahaki sikibagi maram asi kidney failure oigani haina Professor Arun Kumana makhatana phongdokhi. Amarom dangarang Rims ki anesthesia department ki resident doctor ani amaga COVID-19 positive oiba thengneri. Masiga tharaga hausi fawada Rims hospital gi doctor amasung staff kunganitoy positive oire. Hospital asigi apunba anaba masing mga positive oibagi manungda ani ama sikibana hozik positive oiba anaba mashing ahum leiri. Manipur ngarang fawada apunba COVID-19 positive lisingani chamri yangkhaini pan sukre. Masig manungda active case na chanipan supna mangani ngarang numidang COVID-19 common control room na thokpa cherol amagi matung inamiyoy chamani pumatoy nongna COVID-19 positive oiba thengneri. Makoi sing adugi manungda kuntra na Imphal West Zilla dagini yangkhai matoy na Churachandpur dagini Nepal na Thobal dagini Tariet na Imphal East dagini ani na Bisampur dagini kumapan na Sanapati dagi tariet na Kakching dagi ahum na Kamzong dagi amasung Marina Tamenglong Zilla dagini makoi sing asi COVID care facilities sing da thamkre. Manipura COVID-19 gi orikli ba piba masigi matangda COVID-19 gi state spokesperson Dr. Khorom Sasikumar Mangangna miyamna mi paibidana ba appeal tawkre. Ngarang social media gi kuthangda thagalakpa video pausal amada states spokesperson asina hai COVID-19 laichaki matangda miyamna marik chumba I paw khangbagi tangai fadabal lay. Kanagumba miyoi amalaina asina nare haibagi chingnaba lairabadi mari lenaba authority da paw phawbiyu. Masiga lonana lachet asiga mari lenaba haksel gi chana kanglon singhangna chapinaba appeal tawkhi. Lions Club Greater Imphal na Raja asida COVID-19 thengnabada achobo tawdang lawriba COVID warriors sing da face mask amasung sanitizer sing yenthokre. Polam sing adu Mezor Kulda leba Manipur Press Club da pangthokpa tharum amada yenthokibani. Club asina ngarang Lilong Police Station da su face mask amasung sanitizer sing kusinaki. Tabiriba pawasi Akasvani Imphal dagini. Kendra ki Griha Mantraloy na containment zone nataba mafam sing da chanagadaba anoba guidelines sing fongle. August amatigi unlock 3 anoba guidelines sing asi chanaba hauragani. Anoba guidelines sing asi Rajya amasung Union Territory singa Kendra gi mantri sing amadi bibak singa kupna khanarba matungda lor pawari ni. Yoga institutions sing amasung Zinyabjun sing August mga dagi hangwa yagani mashing matangda Haksal Mantraloy na social distancing ngaknaba SOP sing loktokani. Ningtam numiki thorum social distancing amasung Haksal gi chana kanglon sing ngakna pangthokani. School, college amasung coaching institutions sing di August kontramathoi fawba hangkiroi. International fly sing Vande Bharat mission ni makada fly kharatamak paibagi ayaba legani. Metro rail, cinema hall, swimming pool, entertainment park, theater bar nataba atopa activities sing containment zone oidaba mafum sing da chathaba yagani. Containment zone sing da chathaba thabak thorum punamak state natraga Union Territory Authority aduna yingshingani. Rafale jet mangagi ahanba batch ngarang Haryana gi Ambala da leba Air Force base tunglare. Rafale fighter jet sing asi Bharat ta tunglabada Pradhan Mantri Narendra Modi na taramna olodun hai Rafale jet sing asina ngaksa gi lamda achowa mating oiragani. Ngaksal Mantri Rajnath Singh na hai Rafale jet sing asi leba asigi lanmi gi itihas da anoba panduk ama hauragani. Aircraft mga adu Bharat na lising ani taratarukta sarkar anigi managdi yanakiba amagi makhada lupa koti lising yang kay mapan piduna Bharat na France dagi lega daba plan kontrata ruki saruk amani.
Asangi Mukhyamantri Sarbananda Sonawalna Ichawgi awaba mayoknariba Lakhimpur amasung Dhemaji zila singing singkre Sri Sonawalna Subansiri Turialgi pathorakpa isingna Lakhimpurgi Thezarakangi sohallaba mafamsingda chatki tungda Water Resource Department ki official singasu Mukhyamantri ga unaduna Vivak asina hiramasigi matangda lokhotpa yaba thabaksing lokhonnaba takshinki Bihar Makata na nong chubadigi ichawgi fibam luna leri hawkiba pung kumari da miyoy kuntrator ichaw asina marum oiduna lekhidre Gandak Kosi Bagmati amasung Adwara Turial Singh khudongtiba thaki matakta cheli zela tarani thoigi miyoy la kuntra ichawgi awaba mayoknari Lebasigi School amadi Higher Education ge thosal da chaun on ba purakadaba National Education Policy lisingani kun variki Pradhan Mantri Narendra Modi na luchingduna phangkiba Kendra ge Mantri Mandal na yaba pikre mepamadugi matangda Information amasung Broadcasting Mantri Prakash Javadekar na hai hawkiba chehi kuntra mari asida leba asigi Education Policy da ahong amata leiraktaba asigi miyengduna warep asti yamna makmaru oi lagiba kun mathoi suba chehi sa asigi yenglaga anoba Education Policy asi Mantri Mandal na ayaba pikhibani Anoba Education Policy asida chehi ahumdagi taranipan fawu yumnungda leba angangsingbu Right to Education Act listing ani mapana konsinba amadi school education gi curriculum gi chang hanthanaban chingba yauri masida class 6 tegi hoduna mhairoi singda practical assignment sing piduna mukhogi skill development da akanba miyeng changani school singda class 5 forward mamalo natraga regional language na takpitam bihangani Imphal ngasi fungba pause singi maruiba pausingi damakta Akasvani Imphal gi news editor Thokchom Jogendrazit leire Jogendrazit Thakachari Chitrabhanu ngasi Imphal da fungba pause singa maruina fungba pausinga COVID-19 gi pau health minister na Manipur gi COVID-19 gi batang da phungdo ki bawafam unlock 3 gi chanara kadaba amadi rajniti gi oiba pausing yaure Manipur gi leriba COVID-19 gi pause ayamba pause singa ahan balamai da chawna phonari Pongdapam Pausina Pawasi, Manipur the Ahan Boy na Rimsta COVID positive or Banupama Lakidre, Haiba caption the banner headline Toguna Fongle, Sangai Express Manipuri edition the COVID positive or Bama Sire, Huelan Baudana, Manipur the Ahan Boy na COVID-19 positive or Bamu Lakidre, Aroiba Matho Mangam Pangtokana Lady Hina headline Toguna Fongle. Pawasi Sanale Bagta, BSF Kinimpu Yauna Punkun Marigi Manunda, Mio Chamang and Nepumatoi positive oire, Ichel Express Tana, Ahan Boina Manipoda COVID positive or Amal Lakidre, record Oina Nomada, Chamang and Nepumatoi positive oire, Haina Heline Tom Nofongle. Irebak Pauxetana, Manipur Ahan Boina COVID-19 na Mio Amal Lakidre, COVID Laichaki film Lucilakle, Nona Mio Chamang and Nepumatoi positive oire, Haina, Aduga, Imphal Free Press na, Raja Asida Ahan Boina COVID-19 na Nabamio Emasire, Sakarna, Aroiba Mathumangam Pangtok Rehaina Heline Togna Fongle. Manipur COVID Laichatka Mari Ngarang Health Minister Jayant Kumar Amasung COVID-19 gi State Spokesperson Dr. Sasi Kumar Mangang Pungdok Kibaw Famsu Ayamba Pauxising na Pongari Pawasi Sangai Express Manipuri Edition na Community Transmission gi Thakta Yaurakle Dr. Lantheng Naminasi Minister Haina Imphal Free Press ta Manipur COVID-19 asi Community Transmission gi Thakta Yauksilakle Dr. Sasi Kumar Mangang Haiba headline the Fongle. Bharata August Amadagi Haugadoriba Unlock 3 gi Matang the Su Ayamba Pauxising na Ponari, Pawasi Naharon gi Thawdang Pauxeta, August Kuntramathoi Fauba, Containment Zone Singda, Lockdown Sangdokre, Mahilo Sanga Mari Renava Natana, Containment Zone gi Wangda Labasing Activities Ayamba, Pakat Payahan Gre Haiba Bernard headline to Fongle. Ngasi Pondariba Pauxing the Pondariba Aya Atopa Pauxing da Manipur gi Hangdun Leriba Kendra Nipan gi by election gi Damak Sinagadaba EBM Imphal the Purakle Haiba Pau IMC gi Congress ki Corporator Taruk Amadi NPP Ama BJP da Nong Yorokpa Amadi Makoibu Manipur gi CM na Taramno Okibagi Pau Yauri Chitrabhanu Thagachari Jogendrazit Hauzik Aroiba Damarueba Pau Amuk Hana Rims talayang tuna lerikiba COVID-19 positive oiba anaba amasunga si ayu angan bada lekitre. Raja sigi hausi COVID-19 ki apun mamasing lisingani chamri yang kaini pani active case na chanipan sup na mga lady amashung unlock 3 ki chanagadaba anoba guidelines sing kendra ki Griha Mantralo in Fongley Pau Rizari.